ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗꯇ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯀꯥꯏꯀꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯇꯦꯟꯇꯛꯅ ꯈꯪꯃꯤꯟꯅꯁꯤ ꯃꯤꯌꯥꯝꯒꯤꯅ ꯀꯥꯏꯀꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯁꯣꯃꯦꯟꯗꯣ ꯀꯧꯏ ꯃꯍꯥꯛ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 3, 1974ꯗ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯃꯥꯄꯨꯔꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯗꯤ ꯑꯥꯔ.ꯀꯦ. ꯃꯣꯙꯨꯁꯅꯥ ꯑꯃꯗꯤ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯔꯦꯕꯥ ꯀꯧꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯥꯏꯀꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯩꯐꯝꯅ ꯊꯥꯡꯃꯩꯕꯟꯗꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯀꯤꯔꯟꯃꯂꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯔꯤꯁꯨꯏ ꯃꯃꯤꯡꯅ ꯑꯥꯔ.ꯀꯦ. ꯁꯤꯝꯔꯟ ꯑꯥꯔ.ꯀꯦ. ꯀ꯭ꯔꯤꯁꯇꯤꯅꯥ ꯑꯥꯔ.ꯀꯦ. ꯁꯅꯥ ꯑꯃꯗꯤ ꯑꯥꯔ.ꯀꯦ. ꯑꯣꯐ꯭ꯔꯥꯅꯤ ꯀꯥꯏꯀꯨꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯃꯍꯩ ꯗꯤ.ꯑꯦ.ꯚꯤ. ꯀꯣꯂꯦꯖ ꯆꯥꯟꯗꯤꯒꯔꯗ ꯂꯣꯏꯁꯤꯟꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯥꯏꯀꯨꯅ ꯀꯜꯄꯅꯥ ꯐꯤꯂꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ ꯀꯥꯏꯀꯨꯅ ꯆꯥꯎꯔꯥꯛꯅ ꯐꯤꯂꯝ 100 ꯔꯣꯝꯒꯤ ꯃꯊꯛꯇ ꯑꯦꯛꯇꯤꯡ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯌꯥꯗꯁꯨ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯇꯥꯅ 2019ꯗ ꯃꯍꯥꯛ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯂꯣꯛ ꯁꯚꯥ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 2022ꯗ ꯕꯤ.ꯖꯦ.ꯄꯤ. ꯌꯥꯎꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯕꯤꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯁꯨꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ